ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯋꯥꯔꯤꯕꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ꯫ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤꯗꯤꯀꯣ ꯍꯥꯟꯅ ꯑꯩꯅ ꯃꯃꯥꯡꯗ ꯁꯦꯌꯔ ꯇꯧꯕꯗꯨꯒ ꯈꯤꯇꯪ ꯈꯦꯠꯅꯒꯅꯤ꯫ ꯋꯥꯔꯤ ꯊꯥꯕꯤꯔꯛꯏꯕ ꯃꯤꯁꯛꯁꯦ ꯁꯤꯒꯤ ꯃꯤꯁꯛꯁꯤꯅ ꯊꯥꯔꯛꯏꯕ ꯃꯑꯣꯡꯁꯤꯃꯛ ꯑꯩ ꯑꯗꯨꯝ ꯃꯌꯥꯝꯗ ꯂꯥꯟꯊꯣꯛꯆꯔꯛꯀꯦ꯫ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ꯫ ꯋꯥꯔꯤꯁꯤꯒꯤ ꯃꯃꯤꯡꯁꯦ ꯁꯨꯝꯅ ꯊꯣꯟꯕꯤꯔꯛꯏ, ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯈꯤꯕ ꯃꯃꯤ ꯁꯥꯝꯈ꯭ꯔꯕ ꯅꯨꯡꯁꯤꯕ ꯑꯃ꯫ ꯋꯥꯔꯤ ꯍꯧꯖꯔꯛꯑꯒꯦ꯫ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯀꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯂꯩ, ꯍꯥꯏꯗꯣꯛꯄ ꯇꯝꯊꯣꯛꯄ ꯍꯦꯛꯇ ꯌꯥꯗꯕ ꯋꯥꯈꯜꯒꯤ ꯏꯔꯣꯜꯅꯨꯡꯗ ꯅꯤꯡꯁꯤꯡ ꯃꯃꯤ ꯑꯗꯨꯕꯨ ꯅꯝꯊꯗꯨꯅ ꯑꯗꯨꯝ ꯊꯝꯈꯤꯅꯤ꯫ ꯀꯔꯤꯒꯨꯝꯕꯗ ꯍꯥꯟꯅ ꯐꯥꯎꯈꯤꯕ ꯏꯍꯨꯜ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯐꯥꯎꯔꯛꯄ ꯃꯇꯝꯗ ꯊꯃꯣꯏꯗꯣ ꯅꯤꯛ ꯅꯤꯛ ꯂꯥꯎꯈꯤꯗꯕ ꯅꯠꯇꯦ꯫ ꯌꯨꯝꯕꯥꯜꯂꯕꯤ ꯅꯨꯄꯤ ꯑꯃꯅꯤ ꯈꯟꯕꯗ ꯄꯥꯞ ꯄꯨꯒꯗꯕ ꯋꯥꯈꯜꯁꯤꯡ ꯑꯗꯨ ꯀꯅꯥ ꯈꯪꯍꯟꯗꯅ ꯅꯝꯁꯤꯟꯗꯨꯅ ꯊꯝꯈꯤꯕꯅꯤ꯫ ꯃꯁꯤꯁꯨ ꯑꯣꯛꯇꯕꯤ ꯀꯧꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯊꯨꯡꯅꯍꯧꯗ꯭ꯔꯕ ꯅꯨꯡꯁꯤꯕꯒꯤ ꯃꯆꯠ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯍꯪꯕ ꯌꯥꯕ ꯋꯥꯍꯪꯅꯤ꯫ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯏꯟꯇꯔꯅꯦꯠ ꯐꯤꯂꯤꯡ, ꯊꯃꯣꯏꯗꯒꯤ ꯍꯧꯔꯛꯄ ꯁꯦꯡꯂꯕ ꯏꯍꯨꯜꯗꯨꯅꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯁꯨ ꯂꯥꯟꯈꯤꯗꯦ꯫ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯑꯅꯤꯒꯤ ꯏꯇꯤꯟꯐꯝ ꯄꯨꯟꯕ, ꯃꯈꯣꯏꯒꯤꯗꯤ ꯏꯁꯣꯔꯅ ꯄꯤꯕꯤꯕ ꯂꯥꯏꯕꯛ ꯐꯕ ꯃꯇꯤꯛ ꯆꯥꯕ ꯖꯨꯔꯥꯅꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯅꯨꯡꯁꯤꯕ ꯈꯨꯗꯤꯡꯃꯛꯇꯗꯤ ꯑꯣꯏꯗꯦ꯫ ꯀꯥꯏꯅꯕ ꯍꯥꯏꯕ ꯋꯥꯍꯩꯁꯤꯅ ꯄꯟꯊꯨꯡ ꯑꯣꯏꯍꯧꯗ꯭ꯔꯕ ꯀꯌꯥꯒꯤ ꯊꯃꯣꯏꯗꯗꯤ ꯀꯥꯎꯉꯝꯗ꯭ꯔꯕ ꯋꯥꯔꯤ ꯑꯣꯏꯗꯨꯅ ꯃꯨꯊꯠꯄ ꯉꯝꯗꯅ ꯂꯩꯅꯔꯤ꯫ ꯃꯁꯤ ꯄꯨꯟꯁꯤꯅꯤ꯫ ꯊꯨꯡꯅꯕ ꯉꯥꯛꯇꯅ ꯅꯨꯡꯁꯤꯕ ꯅꯠꯇꯦ, ꯀꯥꯏꯅꯕꯁꯨ ꯌꯥꯝꯅ ꯂꯩ, ꯅꯨꯡꯁꯤꯕꯗ ꯀꯥꯎꯕ ꯉꯝꯗꯕ ꯑꯃ ꯑꯣꯏꯗꯨꯅ꯫ ꯑꯩꯒꯤꯗꯤ ꯑꯍꯥꯟꯕ ꯅꯨꯡꯁꯤ ꯁꯩꯌꯧꯗꯗꯤ ꯅꯥꯇꯩ ꯆꯥꯗꯕ ꯑꯗꯨꯝ ꯍꯧꯈ꯭ꯔꯦ꯫ ꯑꯩꯅ ꯍꯟꯕ, ꯀ꯭ꯂꯥꯁꯁꯨ ꯑꯩꯅ ꯌꯥꯝꯅ ꯍꯦꯟꯕ ꯅꯨꯄꯥ ꯃꯆꯥ ꯑꯃ, ꯆꯍꯤ 4-5 ꯀꯥꯔꯟ ꯇꯧꯔꯝꯂꯒ ꯀ꯭ꯂꯥꯁ 10 ꯐꯦꯜ ꯑꯣꯏꯕꯗꯒꯤ ꯏꯀꯥꯏꯗꯨꯅ ꯑꯗꯨꯝ ꯇꯣꯛꯈ꯭ꯔꯦ꯫ ꯑꯅꯤꯁꯨꯕ ꯑꯣꯏꯅ ꯂꯩꯀꯥꯏ ꯊꯪꯅꯕꯗ ꯂꯩꯕ ꯏꯃꯥꯟꯅꯕꯤꯒꯤ ꯃꯕꯨꯡꯁꯤꯡ ꯑꯃꯒ ꯈꯪꯅꯔꯦ꯫ ꯃꯁꯤ ꯅꯨꯄꯥꯁꯦ ꯂꯥꯏꯔꯤꯛ ꯌꯥꯝꯅ ꯍꯩꯕ, ꯏꯔꯥꯡ ꯌꯥꯎꯗꯕ, ꯃꯌꯥꯝꯗꯒꯤ ꯈꯔ ꯇꯣꯉꯥꯟꯕ ꯅꯨꯄꯥꯅꯤ꯫ ꯂꯤꯂꯥ ꯌꯦꯡꯕ, ꯊꯥꯕꯜ ꯆꯣꯡꯕ ꯃꯥ ꯁꯨꯡꯆꯠ ꯆꯠꯇꯦ, ꯁꯨꯡꯌꯥꯎ ꯌꯥꯎꯗꯦ꯫ ꯃꯥꯅ ꯇꯝꯕ ꯇꯝꯗꯕ ꯂꯥꯏꯔꯤꯛ ꯑꯃꯒ ꯕꯨꯛꯋꯥꯝ ꯑꯣꯏꯗꯨꯅ ꯂꯩꯖꯕ ꯃꯤꯗꯥꯅꯤ꯫ ꯏꯔꯥꯡ ꯄꯥꯝꯗꯕ ꯃꯥꯅ ꯅꯨꯄꯤꯁꯨ ꯏꯆꯝ ꯆꯝꯕ, ꯃꯃꯥꯏ ꯃꯃꯤꯠ ꯌꯦꯛꯁꯤꯟ ꯇꯩꯁꯤꯟꯗꯕ ꯌꯥꯝꯅ ꯄꯥꯝꯃꯤ꯫ ꯑꯗꯨꯅ ꯃꯥꯅ ꯑꯩꯕꯨ ꯑꯍꯥꯟꯕ ꯎꯕꯗ ꯄꯥꯝꯖꯈꯤꯕꯅꯤ ꯍꯥꯏ꯫ ꯀꯣꯏꯍꯪ ꯍꯪꯗꯨꯅ ꯐꯖꯅ ꯊꯤꯔꯒ ꯑꯩꯉꯣꯟꯗ ꯆꯤꯊꯤ ꯄꯤꯔꯛꯈꯤꯕꯅꯤ꯫ ꯃꯥꯒ ꯑꯩꯒꯗꯤ ꯈꯔ ꯈꯦꯠꯅꯩ꯫ ꯃꯥꯗꯤ ꯂꯥꯏꯔꯤꯛ ꯌꯥꯝꯅ ꯍꯩ, ꯁꯥꯒꯩ ꯆꯥꯎꯕ, ꯃꯁꯛ ꯐꯖꯕ, ꯏꯃꯨꯡ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯆꯥꯅꯤ꯫ ꯑꯗꯨꯒ ꯑꯩꯗꯤ ꯂꯥꯏꯔꯩ, ꯏꯁꯛꯁꯨ ꯊꯤ, ꯑꯗꯨꯇꯁꯨ ꯅꯠꯇꯅ ꯀꯦꯕꯁꯨ ꯍꯩꯇꯦ꯫ ꯂꯥꯏꯔꯤꯛꯇꯤ ꯊꯋꯥꯏ ꯌꯥꯝꯅ ꯌꯥꯎꯅ ꯍꯣꯠꯅꯖꯩ꯫ ꯆꯤꯊꯤ ꯄꯪꯏꯗ ꯏꯅꯩ꯫ ꯑꯩꯗꯤ ꯆꯤꯊꯤ ꯏꯕꯁꯨ ꯀꯌꯥ ꯍꯩꯇꯕꯅꯤꯅ ꯏꯀꯥꯏꯗꯨꯅ ꯃꯆꯟꯅꯨꯄꯤꯒ ꯑꯩꯒ ꯑꯩꯈꯣꯏ ꯏꯕꯥꯅꯤ ꯆꯤꯊꯤ ꯄꯨꯟꯅ ꯏꯃꯤꯟꯅꯩ꯫ ꯃꯦꯒꯥꯖꯤꯟꯗꯒꯤ, ꯅꯣꯕꯦꯜꯗꯒꯤ ꯋꯥꯍꯩ ꯐꯖ ꯐꯖꯕ ꯈꯜꯂꯒ ꯏꯁꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯑꯗꯨꯃꯥꯏꯅ ꯀꯥꯔꯟ ꯇꯧꯗꯦ꯫ ꯑꯆꯝꯕ ꯋꯥꯍꯩ ꯉꯥꯛꯇ ꯁꯥꯡꯅ ꯏꯖꯔꯛꯈꯤ꯫ ꯂꯥꯏꯔꯤꯛꯀꯤ ꯃꯔꯝꯗ ꯑꯩꯉꯣꯟꯗ ꯅꯤꯡꯊꯤꯅ ꯇꯥꯛꯄꯤꯈꯤ꯫ ꯁꯕꯖꯦꯛ ꯈꯨꯗꯤꯡꯃꯛ 50ꯒꯤ ꯃꯊꯛꯇ ꯐꯪꯅꯕ ꯍꯣꯠꯅꯧ, ꯍꯦꯟꯔꯥꯏꯇꯤꯡ ꯐꯖꯗꯦ, ꯑꯐꯥꯕ ꯄꯔꯥ ꯈꯨꯗꯤꯡꯃꯛ ꯍꯟꯅ ꯍꯟꯅ ꯏꯊꯣꯛꯎ, ꯁꯨꯡꯀꯥꯎ ꯀꯥꯎꯒꯟꯗꯕꯅꯤ ꯍꯥꯏꯅ ꯏꯔꯛꯄꯗꯨꯗ ꯈꯨꯏ ꯊꯤꯕꯗꯣ ꯏꯀꯥꯏꯖꯗꯨꯅ ꯃꯉꯣꯟꯗ ꯄꯤꯅꯕ ꯆꯤꯊꯤ ꯈꯨꯗꯤꯡꯃꯛ ꯍꯥꯟꯅ ꯏꯊꯣꯛꯂꯒ ꯅꯤꯡꯊꯤꯖꯅ ꯑꯃꯨꯛ ꯑꯇꯣꯞꯄ ꯆꯦꯅꯥ ꯑꯃꯗ ꯁꯤꯟꯗꯣꯛꯂꯒ ꯄꯤꯈꯤ꯫ ꯑꯩꯅ ꯃꯥꯕꯨ ꯊꯥꯖꯕ ꯏꯉꯝ ꯉꯝꯗꯦ, ꯃꯔꯝꯗꯤ ꯃꯥꯒ ꯑꯩꯒ ꯈꯦꯠꯅꯕꯁꯤꯅꯅꯤ꯫ ꯑꯩꯅ ꯀ꯭ꯂꯥꯁ 10 ꯊꯥꯕꯗ ꯃꯥꯅ ꯑꯩꯒꯤ ꯀꯣꯏꯁꯟ ꯑꯟꯁꯔ ꯃꯌꯥꯝ ꯁꯦꯝꯂꯒ ꯄꯤꯔꯛꯏ꯫ ꯃꯦꯠꯁ ꯊꯣꯛꯄ ꯅꯨꯃꯤꯠꯇ ꯃꯥꯅ ꯂꯣꯏꯅ ꯍꯣꯠꯂꯒ ꯑꯩ ꯌꯧꯅꯕ ꯄꯤꯔꯛꯈꯤ꯫ ꯃꯇꯝꯗꯨꯗ ꯄꯔꯤꯈ꯭ꯌꯥ ꯊꯥꯐꯝ ꯁꯦꯟꯇꯔꯗ ꯆꯦꯟꯕꯤꯅꯕ ꯃꯤ ꯌꯥꯝ ꯂꯩꯔꯒꯗꯤ ꯌꯥꯝꯅ ꯆꯦꯟꯅꯔꯝꯃꯤ꯫ ꯄꯨꯂꯤꯁꯁꯨ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯃꯔꯥꯡ ꯀꯥꯏꯅꯔꯝꯗꯦ꯫ ꯀ꯭ꯂꯥꯁ ꯃꯅꯨꯡꯗ ꯀꯔꯝꯅ ꯌꯧꯔꯛꯂꯤꯕꯅꯣ ꯈꯪꯗꯦ, ꯑꯩꯈꯣꯏ ꯃꯁꯦꯟ ꯄꯪꯁꯤꯟꯗ ꯁꯤꯟꯅꯩ꯫ ꯑꯣꯖꯥꯁꯤꯡꯁꯨ ꯀꯥ ꯍꯦꯟꯅ ꯆꯦꯛꯁꯤꯟꯅꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯑꯩ ꯃꯦꯇ꯭ꯔꯤꯛ ꯄꯥꯁ ꯇꯧꯗꯨꯅ GP ꯀꯣꯂꯦꯖꯇ ꯇꯝꯈꯤ꯫ ꯃꯥꯁꯨ ꯃꯄꯥꯜꯗ ꯆꯠꯈ꯭ꯔꯦ꯫ ꯂꯦꯇꯔ ꯇꯣꯏꯅ ꯊꯥꯔꯛꯏ, ꯑꯩꯅꯗꯤ ꯌꯥꯝꯅ ꯍꯟꯈꯤꯗꯦ꯫ ꯅꯣꯡꯃ ꯑꯩꯅ ꯂꯦꯇꯔꯗ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯝꯒꯅꯤ ꯍꯥꯏꯕꯁꯦ ꯁꯨꯡꯊꯥ ꯊꯥꯖꯗꯦ ꯍꯥꯏꯅ ꯑꯩꯅ ꯏꯈꯤ꯫ ꯑꯗꯨꯒꯤ ꯔꯤꯄ꯭ꯂꯥꯏ ꯑꯣꯏꯅ ꯃꯥꯅ ꯑꯁꯨꯝꯅ ꯄꯤꯔꯛꯈꯤ, ꯑꯩꯅ ꯅꯪꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯈꯨꯗꯝ ꯄꯤꯗꯨꯅ ꯇꯥꯛꯎꯔꯥ? ꯃꯁꯤꯒꯤ ꯔꯤꯄ꯭ꯂꯥꯏꯁꯦ ꯍꯦꯛ ꯄꯥꯔꯨꯕꯗ ꯑꯩ ꯄꯥꯈꯠꯂꯦ꯫ ꯀꯔꯤꯅꯨꯡꯒꯤ ꯍꯪꯖꯔꯨꯕꯅꯣ ꯍꯥꯏꯅ ꯈꯟꯖꯈꯤ꯫ ꯏꯀꯥꯏꯕꯅꯁꯨ ꯏꯁꯥ ꯏꯊꯟꯇ ꯃꯊꯨꯝ ꯃꯔꯥꯡ ꯑꯃ ꯍꯧꯈꯤ꯫ ꯇꯨꯝꯐꯝ ꯆꯥꯐꯝꯁꯨ ꯈꯪꯈꯤꯗꯦ꯫ ꯀꯔꯤ ꯈꯨꯗꯝ ꯑꯣꯏꯔꯤꯕꯖꯥꯠꯅꯣ ꯈꯜꯂꯨꯕꯗ꯫ ꯑꯁꯨꯝꯅ ꯃꯇꯝꯁꯨ ꯁꯨꯝ ꯍꯧꯖꯤꯟꯈꯤ꯫ ꯃꯦꯔꯥ ꯊꯥ ꯂꯥꯛꯂꯦ꯫ ꯑꯩꯈꯣꯏ ꯃꯇꯝꯗ ꯂꯩꯀꯥꯏ ꯂꯩꯀꯥꯏ ꯀ꯭ꯂꯕꯁꯤꯡꯅ ꯁꯤꯟꯗꯨꯅ ꯗꯨꯔꯒꯥ ꯄꯨꯖꯥ, ꯄꯥꯟꯊꯣꯏꯕꯤ ꯄꯨꯖꯥ ꯆꯥꯎꯅ ꯆꯥꯎꯅ ꯇꯧꯏ꯫ ꯊꯪꯅꯕ ꯂꯩꯀꯥꯏꯗꯒꯤ ꯇꯥꯗꯅꯕ ꯍꯥꯏꯅ ꯊꯪꯅꯕ ꯂꯩꯀꯥꯏꯁꯨ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯇꯧꯏ꯫ ꯂꯤꯂꯥ, ꯕꯥꯁꯣꯛ, ꯈꯨꯕꯥꯛ ꯏꯁꯩ, ꯃꯈꯜ ꯃꯊꯦꯜꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯌꯥ ꯑꯃ ꯇꯧꯏ꯫ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤꯁꯨ ꯗꯨꯔꯒꯥ ꯄꯨꯖꯥ ꯂꯥꯛꯂꯤ꯫ ꯀꯨꯝꯃꯩ ꯅꯨꯃꯤꯠ ꯑꯃ ꯆꯤꯊꯗꯦ꯫ ꯃꯃꯥꯡꯋꯥꯏꯗ ꯃꯥꯏ ꯏꯄꯥꯛ ꯄꯥꯛꯈꯩ ꯐꯝꯃꯤ꯫ ꯀ꯭ꯂꯕꯀꯤ ꯏꯕꯨꯡ ꯃꯔꯛꯇꯒꯤ ꯌꯥꯝꯕꯨꯡ ꯑꯃ ꯌꯥꯎꯏ꯫
mayamga manadaba miyeng ama tawi aisu khangi. Liladi haudri yambungna haipet michanaduna nungaiba irang amada leiringai tanjasida khanghaudana kanano amana yambunggi nakta leptuna wari sagibadu ai ui. Aikhoiromda yenglaga kari no hainakhibado maongduda ai khangle aigi maramda wari sanabani haiba ai tasengna ure. Magi khudangda siriba garidu mamaidu irang langi mangalama kapthorpugumsu aina uki. Grey color da khar yaksinba full shirt ama litlaga black color gi khongra ama setli. Ngawro mangonda seliba khudimak maingalduna yamna phasaki. Ngihak lairba matung dum chatkre. Yambunggi maithongdo khanghong hongki. Yamna nuaitaba mawong ama uki. Aisu khange karigumba kharadi hayamlani haina. Numit kharagi mamangda yambungdo aingonda nungsi chithi ama pirakhibani. Chithi aduki matik phajaba wahai wata ngakta irakpani. Reply hanpham khangde. Aigidi khangnaba leikhibana kari haina hankadabano khangdabana wakhan phumangladuna leikhibani. Yambunggi lettergi wahisingdo kharadi haujisu ningsingli. Mangliba nungshigi manglanse nangi nungsi manglani. Chenthariba nungsi isil sisu nangi nungsi sangsardani. Ataidi kaukre phajaba praman ngaktani. Ainadi leikagi nachani khanbinu haina reply pige khanjabani. Matangsida hero Asengbaduna pujagi suti thoklakpa oiramme. Nong hek nganbaga magi machanupi imanabiduna letter ama purai. Paduna yenglubada reply pirakadaba numitusu mana hairai. Chithida aibu mana mala haina hek irai. Mangondasu dada haina kauru hai. Aidi ikaibana namhai tawduna adum iki. Wednesday, Friday, Monday si ibanigi letter pinaba numitsingni. Mana haiba matung inna nungthilama talak oiba matamda ai konthongda thoklaga mana cycle mathakta phamduna leirammi. Manakta changduna tumina leplui. Mana letter du aingonda pirai. Aisu khut tingthoktuna letter du lawbada mangonda yenglui. Maso aibu yenglami. Ngihaktang misana duna ai mi hulse mathong maram khangdana chonglaki. Magi taru raba mit pisum musuk muba pasingdo yamna phajai. Mamit amadi pisumdi aduki matik phajare. Ataidi khanghaudre ataidi munna yenghaudre. Numit asina maga aiga nagna unaba ahanbani. Aisu pakhatuna adum chensilakle. Khara lairaga maso amuk chatkre. Ai wayama hek sangi. Nungsinaba thambase ibungsingi mamangda yamna ikai. Ibungsingna thajadaba mieng ama sumibibase yamna nungaijade. Aisu free oina college asare. Ai BA first year kare college da imanabi ka hina tinajade. Tinariba kharado akhoi maridi yamna luna tinai. Paisa su yamna paijadaba oibanina college canteen dasu toina changde. Singju yonbi inegi singju khara hai khara chajabani. Matamsida college sida tomboy matame. Yamna ina khunba imungi machani. Magi matungda satri angang mayam koin inai. Mana angang singi achapo yamna lebi aduda sunatana mase college ki bosu lep kadoribani. Aikhoina canteen da nong phadok changbase tomboyduna achapo mayam ama kauraga paisa su pithoklamlaga hekta chatkini. Aikhoina singju charabasu inegi pufamda yawba chaba yaba posing loina layamlaga chatkigani. Mana aigi tungda koin adum inai. Ma udanaba aikhoina lotuna ko chen basu khantharuraga nukningi. Onthokpani aigi laibakse ihan hanbada angang amamuk thengnakre. Haujikna tomboy amaga amuk koitan tanaduna leire. Atang ba pot kaya su yumda laktuna thilai. Pot ki namada inakta su toina laktuna naksinanaba honarai. Asum tawna yaksang matam su yawrai. Thabalgi langbada amuk yawre. Paisa khaiba haure. Matamsidi yambungga amuk thengnarare. Mathwai inung nungaita yambungna thabalgi semba sabado mateng adum pangbi. Aisu khange. Thabal su yamna phangnabanina yaksang hauba numita chongba tare. Yaksang numito nungthindagi langba haure. Samkase samphunaga ludana katina samkase pakakta kai keriba haibaduni. Tauriba singdo haujikta khaluraga ikaijarai. Numidang thabal chongbadu sari settaba yade haiduna sari setle. Kharaga wangbane leisabi mapung phabi ama oikre. Akhoina yawbada thabal hauramle. Akhoi kakagi machanupi aigine imanabi aduga inaunupiga dadagi machanupi sing indomcha inama mayam chongro haiduna loina songba yawnare. Nupa paiba hek yabaga nupa singju chensinaduna mana painingba nupi singda painarai. Aigi nakal anindasu nupanina pairai.
Yenglubada ngaki dadadu aigi khutta pairami. Changkhiba kuidri karamna thoklibano hanglubada. Strike tawi class tawkhiroi haiduna yausang yawba tholakini hai. Irang yaudaba nupasi duga pujadasu lakpa aduga thabal chongbasu yawba khaluraga nokinglai. Yam lemba ka saradana. Ngihak chonglaba tungda ibani karakta nupa ama thalai. Nupa du yamna wang chawi. Akoidagi shu senior ni. Yu manamsu khara nami. Dada su mamanabaduga lehore. Nupigi mapa yarokpada aishu lehorage tawbani. Adubu nupaduna aigi khutse kanna paishinduna thamki. Nakong miyada changsilaktuna chongkisi kaino ming kari kauge. Swaidagi haiduna wari sabadu hore. Ay yamna hainadre adubu thabal ni khanduna tumina layega nupigi mapa hek yarokpada thadatuna lehore. Ngaihakti yaudre. Sum yengbada nupadasu yaroktre. Round ama nigi matungda amuk yaure. Dada hoishu amuk paire. Dada di thabal chongbasu haite. Maga chongminabase nungaite. Ngihak chonglaba tung. Yunam namba nupado amuk thatlaga paire. Wakhalse amuk nungaitre thabal ne haibagi wani. Dada su lehore nupadusu sum changsilaktuna nakong miyada wa panghaida hai khuchukanna paishinduna lehobu haibasu yadre. Mana haibada mase esaini thamoi bandagini khangnasi mingsu takte hayeng lake asina jingba adubu ai khumningba pokte hanuba nupi phangdaba nabungo ama leijere hek hairambadi pengadawni haina khalai adubu khanghaude nuparom side yawrakpada nupado laktuna chingthokre khara lapna mi phunakre thabal yengnaramba mayamdu mi phunakre haiduna chinsindaki thabal su lepki aikhoisu pulap tasinduna leiki lekai volunteer mayam khamdoknaba changnakre asok apandi yaukhide aidi yamna pakhatki phunaribase kana kana oiribano khanbada akhoina sinba thabal oibanina chatkhiba yaroi sari setpi yamdi haiduna amuk imanabisingna chingthokpire puningsi pothapam ama khangde thabal chongbasida ngasai nupadu paireklabadi kamdawni khallingeida college apada laptak he inerakpa awangmo nupadu engonda paire maga egase thabal chongminaba yam nungai yamna hai iyang yangna chongi asumna thabal loiba phawba chongminaraga yumda halaki masu mamanaba kharaga akhoigi tungda inaduna laki thabal loibagi mayapta isai thari nungsiruba aina pamjaruba na lale thamoi aidi kaihore ahanba maktada pale he haiduna nupaduna kanna hongna hairakpado mamanaba singduna yamna noki akhoi konthong khanglaga makoi hanki matamdo yamna nungsi thamoi kase irang hek langbagum tawi yausangda haraudaba angang leisabi leramoi punsigi khwaidagi nungaiba kumaise yausangna oichaki no ngalaga su lekai thangnabada thabale aikhoi ahalsingsu irang amani leisabi losinaro bulngak yenglusi haiduna yengba chetle aidi ngarang phunakhibadi wakhal du khanbada isase ningkok sum tawi chatpadi chatle aduga angangsingna chongbudu yengduna leire thajadana dadado thabalamu yaurakle aikoi angangsingda ai kaukthor haiduna thajilai aina aidi chonglaroi haiduna amu haiki masu chongmu thokraga achapoleduna angangsingda pirai kuine leiranu masu chatlagi hairamlaga chatki mamai khara pomi ngarang khara khana jainabada sokpa mali lake matagumna lakpagi maongni magisi imanabina irang yaudaba nupa ama thabaldami phunabagi record thamkre haiduna engonda laknarami dadagi machanupi thokpa imanabido nongmalai mado monkhumlon ba tuba tambiyu karamna set longani set thaba haite haiduna makhoida chalusi haiduna ai kakagi machanupi ga aiga imanabi hoiduda chatloi nehak taknaraga matungda mana kakagi machanupi ga chalongba changki aina monkhumdo londuna lehawi imanabigi mana makhoi mangonda loina lei matamse dadado changlai aduga ahangba chair amada phamki ai pakhatki adubu mana phamu wari sase haiki mana ai hangchi chatpa tare phajana leiramu larik kana paw ai nangi paw yamna tai nangna thabal chongminari banupado ai imanabani Imphal College tambani mayambadu executive engineer ni aina chunusum thabal chongminabani haina khomki mana phare karan torongano hayeng binada kaino pirake nang phajana thamjilu hairamaga ma hangoikhre chalamdaida aigi kokta manam nambiramaga chakre karino mana toromliba sibo karino mana piramgadoriba posina asi khanduna ayadum lehore aikhoi mayam cha thakminaraga halakki no ngale binana khawma chama puduna lai aduga hairi makhoi yumda thambado manausingna thengna khradi nungaite nang phasana thamjilamo haiduna pirakpani hai
ꯂꯦꯇꯔꯁꯤꯡꯗꯨ ꯄꯦꯛ ꯐꯖꯅ ꯇꯧꯔꯒ ꯄꯤꯔꯛꯄꯅꯤ꯫ ꯑꯩꯅ ꯃꯉꯣꯟꯗ ꯏꯖꯈꯤꯕ ꯂꯦꯇꯔ ꯃꯌꯥꯝꯗꯨ ꯎꯔꯨꯔꯒ ꯄꯨꯛꯅꯤꯡꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯈꯤ꯫ ꯅꯨꯡꯊꯤꯟ ꯇꯥꯂꯛꯇ ꯃꯤ ꯀꯅꯥꯁꯨ ꯂꯩꯇꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯅꯤꯡꯗ ꯊꯝꯕ ꯃꯩ ꯍꯧꯐꯝꯗꯨꯗ ꯂꯦꯇꯔꯁꯤꯡꯗꯣ ꯑꯃꯃꯝꯇ ꯑꯣꯏꯅ ꯐꯥꯛꯇꯣꯛꯂꯒ ꯄꯥꯅ ꯄꯥꯅ ꯃꯩ ꯂꯣꯏꯅ ꯊꯥꯗꯣꯛꯈꯤ꯫ ꯄꯤꯁꯨ ꯇꯥꯅ ꯀꯞꯅ ꯀꯞꯅ ꯃꯥꯅ ꯑꯩꯕꯨ ꯃꯤꯔꯥꯏꯕꯤꯔꯒ ꯀꯔꯤꯒꯤꯅꯣ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯁꯥꯔꯤꯕ, ꯑꯩꯒꯤ ꯆꯤꯊꯤꯁꯤꯡꯁꯦ ꯃꯍꯥꯛꯅ ꯄꯤꯊꯣꯔꯛꯄꯅꯤ ꯍꯥꯏꯕ ꯋꯥꯈꯜꯁꯤꯅ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ꯫ ꯀꯥꯏꯅꯕ ꯄꯥꯝꯂꯒ ꯑꯁꯦꯡꯕꯗꯨ ꯍꯥꯏꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯁꯤ ꯍꯥꯏꯕ ꯋꯥꯈꯜꯁꯤꯅ ꯃꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯆꯤꯊꯤ ꯏꯔꯔꯣꯏ ꯈꯟꯈꯤ꯫ ꯃꯥ ꯆꯠꯈ꯭ꯔꯦ꯫ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯥꯒꯤ ꯆꯤꯊꯤ ꯂꯥꯛꯈꯤ꯫ ꯅꯪꯒꯤ ꯆꯤꯡꯍꯤ ꯃꯅꯝꯗꯣ ꯑꯩ ꯅꯨꯡꯁꯤꯗꯨꯅ ꯁꯨꯝ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯃꯥꯗꯤ ꯀꯔꯤꯁꯨ ꯇꯧꯗꯕꯒꯨꯝ ꯍꯥꯟꯅꯗꯧꯅ ꯑꯗꯨꯝ ꯂꯦꯇꯔ ꯏꯔꯛꯏ꯫ ꯑꯩꯒꯤ ꯊꯃꯣꯏꯗ ꯃꯥꯕꯨ ꯋꯥꯔꯧꯕ ꯑꯁꯤꯅ ꯃꯥꯅꯗꯤ ꯈꯪꯈꯤꯗꯦ ꯑꯩ ꯆꯤꯊꯤ ꯑꯃꯠꯇ ꯔꯤꯄ꯭ꯂꯥꯏ ꯇꯧꯈꯤꯗꯦ꯫ ꯃꯥꯗꯤ ꯂꯦꯇꯔ ꯑꯗꯨꯝ ꯏꯔꯛꯏ꯫ ꯑꯩꯅ ꯔꯤꯄ꯭ꯂꯥꯏ ꯄꯤꯃꯟꯗꯕꯗꯨꯗ ꯀꯣꯟꯅꯗꯤ ꯃꯥꯁꯨ ꯂꯦꯇꯔ ꯊꯥꯔꯛꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯑꯩ ꯃꯥꯅ ꯇꯧꯅꯤꯡꯕ ꯇꯧꯔꯁꯅꯨ ꯈꯟꯗꯨꯅ ꯃꯥꯕꯨ ꯀꯥꯎꯕ ꯇꯝꯂꯒꯦ ꯈꯟꯗꯨꯅ ꯂꯥꯏꯔꯤꯛꯇ ꯃꯥꯏ ꯑꯣꯟꯁꯤꯜꯂꯤ꯫ BA ꯁꯦꯀꯦꯟ ꯏꯌꯔ ꯂꯣꯏꯁꯤꯟꯅꯔꯛꯂꯦ꯫ ꯊꯥꯔꯗ ꯏꯌꯔꯗ ꯂꯣꯏꯒꯗꯕꯅꯤ꯫ ꯆꯍꯤꯃꯨꯛꯇ ꯉꯥꯏꯔꯕ ꯃꯇꯝꯁꯤꯗ ꯀꯀꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯩꯒꯤꯅ ꯏꯃꯥꯟꯅꯕꯤ ꯑꯣꯏꯖꯔꯝꯕꯤꯗꯣ ꯃꯕꯨꯡ ꯑꯅꯤ ꯂꯩꯅ ꯐꯥꯕꯣꯏ ꯆꯤꯡꯕꯣꯏ ꯇꯧꯗꯨꯅ ꯃꯥ ꯈꯪꯅꯖꯕ ꯅꯨꯄꯥꯗ ꯂꯨꯍꯣꯡꯈ꯭ꯔꯦ꯫ ꯏꯄꯥꯡ ꯀꯥꯏꯅꯕꯒꯨꯝ ꯃꯔꯨꯞ ꯂꯩꯖꯗꯕꯒꯨꯝ ꯅꯥꯏꯇꯣꯝ ꯌꯥꯝꯅ ꯇꯥꯈꯤ ꯑꯩ꯫ ꯃꯇꯝꯁꯤꯗ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯃꯆꯥ ꯈꯔ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯗꯨꯅ ꯈꯔꯗꯤ ꯑꯋꯥꯕ ꯀꯥꯎꯖꯈꯤ꯫ ꯁꯨꯇꯤ ꯅꯨꯃꯤꯠꯇ ꯏꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯩ ꯔꯥ ꯁꯤꯡꯖꯨ ꯀꯌꯥ ꯆꯥꯗꯨꯅ ꯃꯈꯣꯏꯒ ꯂꯥꯡꯖꯩ꯫ ꯏꯆꯦ ꯑꯍꯟꯒꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤꯁꯨ ꯂꯥꯛꯇꯨꯅ ꯑꯩꯈꯣꯏꯗ ꯂꯩꯔꯦ꯫ ꯑꯉꯥꯡꯁꯤꯡꯗꯨꯅ ꯑꯩꯈꯣꯏ ꯆꯥꯛꯁꯪꯗ ꯃꯃꯥ ꯃꯄꯥꯗꯒꯤ ꯂꯣꯟꯅ ꯄꯨꯔꯛꯄ ꯕꯤꯔꯤ ꯆꯨꯔꯨꯞ ꯊꯛꯄ ꯇꯝꯃꯤ꯫ ꯑꯩꯅ ꯅꯣꯏꯅ ꯇꯧꯔꯤꯗꯣ ꯀꯩꯅꯣ ꯍꯩꯅꯈ꯭ꯔꯗꯤ ꯀꯝꯗꯧꯅꯤ ꯍꯥꯏꯅ ꯆꯩꯔꯨꯕꯗ ꯑꯍꯜꯁꯤꯡꯅ ꯕꯤꯔꯤ ꯆꯨꯔꯨꯞ ꯊꯛꯄꯗꯣ ꯌꯥꯝꯅ ꯍꯥꯎꯗꯣꯏ ꯃꯥꯜꯂꯤ ꯑꯗꯨꯒꯤꯅꯤ ꯍꯥꯏꯗꯨꯅ ꯐꯨꯠꯐꯥ ꯄꯪꯆꯤꯡꯗ ꯆꯤꯡꯉꯒ ꯊꯛꯏ꯫ ꯃꯁꯤꯗꯒꯤ ꯈꯪꯏ ꯃꯃꯥ ꯃꯄꯥꯗꯒꯤ ꯃꯆꯥꯁꯤꯡꯅ ꯐꯠꯇꯕ ꯀꯌꯥ ꯑꯃ ꯇꯝꯃꯤ ꯍꯥꯏꯕꯗꯣ꯫ ꯑꯩꯒꯤ ꯏꯄ꯭ꯋꯥꯅꯨꯄꯥꯁꯨ ꯀꯣꯂꯦꯖ ꯇꯝꯃꯤ꯫ ꯃꯥꯗꯤ ꯅꯨꯄꯥꯅꯤꯅ ꯌꯨꯝꯗ ꯀꯌꯥ ꯂꯩꯇꯦ, ꯀꯣꯏꯕ ꯍꯦꯛꯇ ꯆꯠꯈꯤ꯫ ꯅꯣꯡꯃꯗꯤ ꯑꯩꯈꯣই ꯃꯃꯥꯡ ꯂꯩꯀꯥꯏꯗ ꯃꯃꯥꯟꯅꯕ ꯑꯃ ꯂꯩ꯫ ꯃꯃꯥꯟꯅꯕꯗꯨ ꯐꯨꯠꯕꯣꯜ ꯄ꯭ꯂꯦꯌꯔꯅꯤ꯫ ꯑꯩꯗꯤ ꯂꯩꯀꯥꯏꯁꯨ ꯀꯌꯥ ꯀꯣꯏꯗꯕꯅ ꯃꯥꯒꯤ ꯃꯁꯛꯁꯨ ꯈꯪꯗꯦ꯫ ꯐꯥꯒꯤ ꯌꯥꯝꯅ ꯇꯧꯒꯜꯂꯤ꯫ ꯃꯤꯁꯨ ꯏꯀꯣꯏ ꯀꯣꯏꯗꯅ ꯂꯣꯏꯅꯕ ꯍꯩ꯫ ꯃꯌꯥꯝꯅ ꯀꯧꯕꯒꯨꯝ ꯃꯥꯁꯨ ꯑꯩꯉꯣꯟꯗ ꯆꯤꯆꯦ ꯀꯧꯏ꯫ ꯑꯩꯅ ꯆꯍꯤ 3ꯃꯨꯛ ꯍꯜꯂꯤ꯫ ꯑꯉꯥꯡꯅꯤ꯫ ꯃꯍꯥꯛ ꯇꯣꯏꯅ ꯂꯥꯛꯇꯨꯅ ꯇꯤꯟꯅꯕ, ꯑꯆꯥꯄꯣꯠ ꯆꯥꯃꯤꯟꯅꯕ, ꯄꯨꯟꯕ ꯍꯦꯛ ꯇꯧꯏ꯫ ꯑꯩꯒꯁꯨ ꯀꯌꯥ ꯀꯣꯏꯅꯗ꯭ꯔꯦ꯫ ꯑꯩꯈꯣꯏꯗ ꯑꯆꯥꯄꯣꯠ ꯄꯨꯔꯒ ꯂꯥꯛꯏ꯫ ꯑꯩꯒꯁꯨ ꯍꯦꯛ ꯆꯥꯃꯤꯟꯅꯩ꯫ ꯁꯨꯝ ꯂꯥꯛꯄꯗꯒꯤ ꯑꯩꯒꯁꯨ ꯑꯃꯨꯛ ꯇꯤꯟꯅꯔꯦ꯫ ꯑꯩꯈꯣꯏ ꯃꯌꯥꯝ ꯏꯄ꯭ꯋꯥꯅꯨꯄꯥꯁꯨ ꯌꯥꯎꯅ ꯁꯤꯅꯤꯃꯥ ꯅꯨꯡꯉꯥꯏꯕ ꯂꯥꯛꯄꯗ ꯌꯦꯡꯕꯁꯨ ꯌꯥꯎꯏ꯫ ꯃꯥꯅ ꯇꯣꯏꯅ ꯁꯨꯝ ꯂꯥꯛꯄꯁꯤꯗ ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯇꯕꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯛꯏ꯫ ꯏꯄ꯭ꯋꯥ ꯂꯩꯇꯕ ꯃꯇꯝꯗꯁꯨ ꯃꯥ ꯑꯗꯨꯝ ꯂꯥꯛꯏ꯫ ꯑꯩꯈꯣꯏ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯟꯅꯩ꯫ ꯃꯇꯝ ꯈꯔ ꯁꯨꯝ ꯍꯧꯈ꯭ꯔꯦ꯫ ꯃꯥ ꯑꯩꯈꯣꯏꯗ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯂꯥꯛꯏ꯫ ꯅꯨꯃꯤꯠ ꯑꯃꯅꯤ ꯃꯥ ꯂꯥꯛꯏ꯫ ꯏꯄ꯭ꯋꯥꯁꯨ ꯂꯩꯇꯦ꯫ ꯏꯕꯥꯅꯤ ꯃꯃꯥꯡ ꯀꯥꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯃꯥꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯆꯤꯆꯦ ꯅꯪꯁꯦ ꯌꯥꯝ ꯅꯨꯡꯁꯤ꯫ ꯑꯩ ꯉꯥꯎꯗꯨꯅ ꯆꯠꯀꯗꯧꯔꯦ꯫ ꯇꯨꯝꯕ ꯆꯥꯕ ꯈꯪꯗ꯭ꯔꯦ ꯅꯪꯒꯤ ꯋꯥꯈꯜꯗ ꯈꯟꯗꯨꯅꯇ ꯂꯩꯔꯦ꯫ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ꯫ ꯁꯤꯒꯤ ꯋꯥꯍꯩꯁꯦ ꯍꯥꯏꯔꯛꯈꯤ꯫ ꯑꯩ ꯉꯛꯈꯤ꯫ ꯍꯥꯏꯐꯝ ꯈꯪꯈꯤꯗꯦ꯫ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯉꯥꯎꯔꯕ꯭ꯔꯥ ꯍꯥꯏꯅ ꯍꯥꯏꯈꯤ꯫ ꯃꯥꯅ ꯈꯨꯝꯈꯤ ꯑꯩ ꯉꯥꯎꯔꯦ꯫ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯏꯇꯤꯛ ꯏꯄꯥ ꯆꯥꯗꯦ ꯈꯪꯅ ꯅꯪꯕꯨ ꯑꯁꯨꯝ ꯅꯨꯡꯁꯤꯗꯨꯅ ꯂꯩꯔꯦ꯫ ꯑꯩ ꯁꯥꯎꯅ ꯍꯥꯏꯈꯤ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩꯗꯣ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯒꯅꯨ꯫ ꯑꯩꯈꯣꯏꯗꯁꯨ ꯂꯥꯛꯀꯅꯨ ꯍꯥꯏꯔꯝꯂꯒ ꯑꯩ ꯊꯨꯅ ꯑꯩꯒꯤ ꯀꯥꯗ ꯂꯥꯛꯈꯤ꯫ ꯃꯥ ꯃꯊꯟꯇ ꯐꯅ ꯀꯨꯏꯅ ꯐꯝꯗꯨꯅ ꯂꯩꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯑꯩ ꯁꯥꯎꯅꯤꯡꯕꯅ ꯈꯟꯐꯝ ꯈꯪꯈꯤꯗꯦ꯫ ꯑꯉꯥꯡ ꯑꯃꯅ ꯎꯁꯤꯠꯇꯕ ꯍꯥꯏꯗꯨꯅ ꯏꯊꯟꯇ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯈꯤ꯫ ꯃꯥ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯑꯩꯁꯨ ꯋꯥꯏ ꯁꯪꯂꯦ ꯈꯟꯈꯤ꯫ ꯑꯗꯨꯕꯨ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯐꯥꯎꯔꯛꯄꯒꯨꯝ ꯇꯧꯈꯤ꯫ ꯑꯗꯨꯕꯨ ꯀꯔꯤ ꯊꯣꯛꯇꯅ ꯇꯧꯗ ꯁꯥꯔꯤꯅꯣ ꯑꯉꯥꯡ ꯅꯞꯇꯩꯕ ꯅꯪꯒꯨꯝꯕꯅꯁꯨ ꯍꯥꯏꯅ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯅ ꯍꯦꯛꯇ ꯂꯩꯈꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯃꯅꯤ꯫ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯀꯟꯅ ꯁꯤꯠꯂꯤ꯫ ꯅꯣꯡ ꯈꯥꯛ ꯂꯥꯎꯕ ꯑꯃꯗꯤ ꯑꯀꯟꯕ ꯅꯣꯡꯅ ꯂꯦꯞꯇꯅ ꯆꯨꯔꯤ꯫ ꯅꯣꯡ ꯈꯥꯛꯂꯝꯗꯥꯏ ꯑꯃꯨꯛ ꯈꯪꯉꯥꯟ ꯉꯥꯟꯊꯣꯔꯛꯄꯗ ꯑꯀꯤꯕ ꯐꯪꯂꯕ ꯃꯄꯥꯟꯒꯤ ꯁꯛꯇꯝꯗꯨ ꯎꯕ ꯐꯪꯂꯛꯏ꯫ ꯑꯩ ꯀꯤꯕꯁꯨ ꯄꯣꯛꯇꯦ꯫ ꯂꯥꯏꯔꯤꯛ ꯑꯃ ꯄꯥꯔꯝꯃꯤ꯫ ꯊꯣꯡꯅꯥꯎꯗꯨꯁꯨ ꯑꯗꯨꯝ ꯍꯥꯡꯏ꯫ ꯇꯨꯝꯃꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯛꯄ ꯑꯗꯨꯋꯥꯏꯅꯤ ꯄꯨꯛꯅꯤꯡꯗ ꯀꯔꯤꯅꯣꯃ ꯐꯥꯎꯔꯛꯄꯒꯨꯝ ꯇꯧꯏ꯫ ꯃꯄꯥꯜꯗꯒꯤ ꯁꯛꯇꯝꯗꯨ ꯑꯩ ꯍꯥꯏꯐꯦꯠ ꯎꯕꯒꯨꯝ ꯇꯧꯏ꯫ ꯃꯄꯥꯜꯗꯒꯤ ꯁꯛꯇꯝ ꯑꯃꯅ ꯑꯩꯕꯨ ꯌꯦꯡꯗꯨꯅ ꯂꯩꯈꯤ꯫ ꯈꯪꯍꯧꯗ ꯊꯣꯡꯅꯥꯎ ꯃꯃꯥꯡꯗ ꯅꯣꯡꯅ ꯃꯁꯥ ꯄꯨꯝꯕ ꯆꯣꯠꯂꯕ ꯃꯁꯝꯗꯒꯤ ꯇꯥꯔꯛꯄ ꯅꯣꯡꯂꯤꯛꯅ ꯃꯃꯥꯏꯗ ꯃꯔꯤ ꯆꯦꯟꯊꯛꯂꯕ ꯌꯦꯡꯂꯨꯕꯗ ꯑꯉꯥꯡꯗꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯈꯜꯂꯤ ꯀꯔꯤꯅꯣ ꯑꯩꯅ ꯎꯔꯤꯕꯁꯤꯕꯣ ꯈꯟꯅ ꯉꯥꯏꯍꯥꯛ ꯌꯦꯡꯂꯒ ꯑꯩ ꯊꯨꯅ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯈꯤ꯫ ꯃꯥ ꯈꯪꯍꯧꯗꯅ ꯑꯩꯕꯨ ꯀꯣꯜꯂꯒ ꯀꯞꯈꯤ꯫ ꯑꯩ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯈꯤꯗꯦ꯫ ꯀꯜꯂꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯈꯥꯛ ꯂꯥꯎꯕ ꯃꯔꯛꯇꯨꯗ ꯑꯀꯤ ꯑꯈꯪ ꯑꯃꯠꯇ ꯌꯥꯎꯗ ꯃꯥꯅ ꯇꯧꯔꯛꯂꯤꯕꯗꯨ ꯀꯔꯤꯅꯣ? ꯑꯩꯅ ꯇꯞꯅ ꯊꯦꯝꯕꯤꯗꯨꯅ ꯃꯥꯕꯨ ꯆꯠꯍꯟꯈꯤ꯫ ꯑꯩꯒꯤ ꯋꯥꯈꯜ ꯀꯔꯤꯅꯣ ꯏꯊꯟꯇ ꯈꯟꯐꯝ ꯈꯪꯂꯛꯇꯦ꯫ ꯑꯩꯁꯨ ꯃꯥꯕꯨ ꯁꯨꯝ ꯅꯤꯡꯁꯤꯡꯂꯛꯄꯒꯨꯝ ꯇꯧꯔꯛꯏ꯫
ꯆꯔꯥꯡꯅꯕ ꯋꯥꯈꯜ ꯑꯃꯅ ꯂꯩꯇꯥꯐꯝ ꯑꯃꯠꯇ ꯈꯪꯍꯜꯂꯛꯇ꯭ꯔꯦ꯫ ꯀꯔꯤ ꯋꯥꯈꯜꯅꯣ ꯑꯩꯅ ꯈꯜꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯉꯥꯡꯁꯤꯡꯗ ꯃꯥꯕꯨ ꯎꯅꯤꯡꯕ ꯇꯠꯇꯅ ꯐꯥꯎꯔꯛꯏ꯫ ꯃꯁꯤꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥ? ꯅꯠꯇꯦ ꯑꯣꯏꯕ ꯌꯥꯔꯣꯏꯗꯕ ꯅꯥꯇꯩ ꯆꯥꯗꯕ ꯋꯥꯈꯜꯅꯤ ꯈꯟꯗꯨꯅ ꯄꯨꯛꯅꯤꯡꯕꯨ ꯐꯥꯊꯁꯒꯤ꯫ ꯑꯉꯥꯡꯁꯦ ꯄ꯭ꯂꯦꯌꯔ ꯑꯣꯏꯕꯅꯤꯅ ꯊꯕꯛ ꯑꯃꯗꯤ ꯇꯧꯔꯦ꯫ ꯃꯥꯅ ꯑꯣꯐꯤꯁ ꯀꯥꯔꯝꯗꯥꯏ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯗ ꯅꯨꯡꯇꯤꯒꯤ ꯆꯪꯂꯝꯃꯤ꯫ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯀꯣꯂꯦꯖꯇ ꯊꯤꯟꯕꯤꯔꯝꯕꯁꯨ ꯌꯥꯎꯏ꯫ ꯃꯥꯒꯤ ꯃꯇꯧꯁꯤꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯥꯕꯨ ꯏꯟꯊꯣꯛꯄ ꯉꯝꯂꯛꯇꯦ꯫ ꯐꯣꯡꯗꯣꯛꯇ꯭ꯔꯕꯁꯨ ꯃꯤꯠꯅ ꯊꯃꯣꯏꯗ ꯋꯥꯔꯤ ꯁꯥꯕꯒꯨꯝ ꯅꯛꯁꯤꯟꯅꯕ ꯁꯨꯝ ꯍꯦꯜꯂꯛꯏ꯫ ꯅꯣꯡꯃ ꯃꯥꯅ ꯑꯩꯒꯤ ꯒꯥꯔꯤ ꯊꯥꯎ ꯌꯥꯎꯔꯝꯗ꯭ꯔꯦ, ꯔꯤꯛꯁꯣꯗ ꯆꯠꯀꯦ ꯈꯟꯅ ꯂꯣꯏꯁꯤꯜꯂꯤꯉꯩꯗ ꯃꯥ ꯑꯩꯈꯣꯏꯔꯣꯝꯗ ꯂꯥꯛꯏ, ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯆꯪꯂꯛꯏ, ꯑꯗꯨꯒ ꯀꯣꯂꯦꯖ ꯐꯥꯎꯕ ꯑꯃꯨꯛ ꯊꯤꯟꯕꯤꯔꯛꯏ꯫ ꯍꯣꯔꯦꯟ ꯂꯧꯕꯁꯨ ꯂꯥꯛꯀꯦ ꯍꯥꯏꯔꯝꯂꯒ ꯄꯨꯡ 3 ꯑꯗꯨꯋꯥꯏꯗ ꯂꯧꯕ ꯂꯥꯛꯈꯤ꯫ ꯄꯨꯡ 3 ꯆꯞ ꯆꯥꯅ ꯂꯧꯕ ꯂꯥꯛꯑꯒ ꯃꯥꯒ ꯄꯨꯟꯅ ꯍꯟꯃꯤꯟꯅꯔꯛꯏ꯫ ꯃꯈꯣꯏꯗ ꯆꯪꯂꯨꯁꯤ ꯍꯥꯏꯗꯨꯅ ꯏꯕꯥꯅꯤ ꯂꯥꯛꯃꯤꯟꯅꯩ꯫ ꯃꯥꯒꯤ ꯃꯆꯟ ꯑꯃ ꯂꯩ, ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯅꯤ, ꯗꯨꯀꯥꯟ ꯃꯆꯥ ꯑꯃ ꯐꯝꯂꯒ ꯏꯃꯨꯡ ꯄꯨꯏ꯫ ꯃꯥꯒꯤ ꯇꯂꯞ ꯃꯆꯥꯗꯨꯅ ꯏꯃꯨꯡ ꯄꯨꯕꯗ ꯃꯃꯥꯒꯤ ꯗꯨꯀꯥꯟ ꯃꯆꯥꯗꯨꯒꯅ ꯍꯣꯠꯅꯖꯕꯅꯤ꯫ ꯃꯆꯟꯅꯨꯄꯤꯁꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯤ ꯃꯃꯥꯒꯤ ꯗꯨꯀꯥꯟꯗ ꯃꯇꯦꯡ ꯄꯥꯡꯕ ꯍꯦꯛ ꯆꯠꯂꯤ꯫ ꯑꯗꯨꯅ ꯏꯕꯥꯅꯤ ꯃꯈꯣꯏ ꯆꯥꯛꯁꯪꯗ ꯆꯥ ꯂꯣꯜꯂꯒ ꯊꯛꯃꯤꯟꯅꯩ꯫ ꯐꯥꯖꯤꯟꯕ ꯉꯝꯍꯧꯗ꯭ꯔꯕ ꯄꯨꯛꯅꯤꯡꯒꯤ ꯋꯥꯈꯜ ꯀꯌꯥ ꯋꯥ ꯉꯥꯡꯗꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯀꯗꯥꯏꯗꯒꯤ ꯍꯧꯔꯛꯄ, ꯀꯔꯝꯅ ꯑꯣꯏꯈꯤꯕ ꯀꯔꯤꯝꯇ ꯈꯪꯍꯧꯗ꯭ꯔꯦ꯫ ꯆꯦꯛꯁꯤꯟꯅ ꯊꯝꯖꯔꯛꯄ ꯈꯣꯡꯊꯥꯡ ꯈꯨꯗꯛꯇ ꯂꯥꯟꯅ ꯊꯥꯡꯈꯤ꯫ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯖꯔꯝꯕ ꯏꯁꯥꯒꯤ ꯃꯃꯜ ꯃꯤꯀꯨꯞꯇꯨꯗ ꯂꯦꯝꯅ ꯃꯥꯡꯈꯤ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯌꯦꯛ ꯁꯦꯡꯗ꯭ꯔꯕ ꯅꯨꯡꯁꯤꯕ ꯑꯁꯤꯅ ꯑꯩꯕꯨ ꯑꯐ ꯐꯠꯇ ꯃꯁꯛ ꯈꯪꯍꯜꯂꯝꯗꯦ꯫ ꯑꯈꯤ ꯑꯈꯪ ꯍꯥꯏꯕꯗꯣ ꯈꯪꯂꯛꯇ꯭ꯔꯦ꯫ ꯀꯅꯥꯕꯨꯁꯨ ꯀꯤꯔꯛꯇꯦ꯫ ꯃꯥꯒꯤꯗꯃꯛꯇ ꯑꯩ ꯌꯨꯝ ꯄꯥꯟꯗꯅ ꯂꯩꯔꯕꯁꯨ ꯂꯩꯈ꯭ꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯥꯁꯨ ꯑꯩꯒ ꯆꯞ ꯃꯥꯟꯅꯩ꯫ ꯅꯣꯡꯃꯇ ꯑꯩꯕꯨ ꯎꯗꯅ ꯂꯩꯕ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯗ ꯅꯨꯡꯇꯤꯒꯤ ꯂꯥꯛꯏ꯫ ꯑꯗꯨꯕꯨ ꯃꯃꯤ ꯁꯦꯡꯗ꯭ꯔꯕ ꯅꯨꯡꯁꯤꯕ ꯑꯁꯤꯅ ꯑꯣꯏꯔꯛꯀꯗꯕ ꯄꯟꯊꯨꯡ ꯑꯗꯨꯒꯤ ꯑꯁꯥꯒꯤ ꯋꯥꯡꯕꯗꯅꯤ ꯅꯤꯡꯁꯤꯡꯂꯨꯕꯗ ꯄꯥꯈꯨꯝ ꯂꯩꯇꯕ ꯋꯥꯍꯪ ꯑꯃꯅꯤ꯫ ꯔꯤꯂꯦꯁꯟꯁꯤꯞꯇ ꯆꯍꯤꯒꯤ ꯑꯀꯛꯅꯕ ꯂꯩꯔꯝꯗ꯭ꯔꯦ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯥꯒꯤ ꯋꯥꯈꯜꯗ ꯄꯨꯟꯁꯤꯁꯦ ꯃꯪꯂꯥꯟ ꯑꯣꯏꯗꯨꯅ ꯇꯔꯪ ꯃꯔꯪꯗ ꯂꯦꯜꯂꯛꯈꯤ꯫ ꯀꯅꯥꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯑꯊꯤꯡꯕ ꯄꯨꯝꯅꯃꯛ ꯀꯤꯔꯛꯇꯕꯒꯨꯝ ꯇꯧꯏ꯫ ꯃꯇꯝꯁꯤꯗ ꯑꯉꯥꯡꯁꯤꯒꯤ ꯃꯔꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯪꯕ ꯍꯧꯔꯛꯏ꯫ ꯃꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯅ ꯃꯥꯒꯤ ꯈꯪꯅꯖꯕ ꯅꯨꯄꯤ ꯄꯨꯗꯨꯅ ꯃꯈꯣꯏꯗ ꯂꯥꯛꯏ, ꯑꯗꯨꯒ ꯃꯥꯒꯤꯁꯨ ꯅꯨꯄꯤ ꯑꯃ ꯁꯦꯝꯕꯤꯔꯦ ꯍꯥꯏꯗꯨꯅ ꯈꯪꯂꯛꯈꯤ꯫ ꯃꯥꯒ ꯑꯩꯒ ꯂꯩꯅꯔꯤꯕ ꯃꯔꯤꯁꯦ ꯐꯣꯡꯗꯣꯛꯄ ꯌꯥꯗꯕꯅ ꯃꯥꯁꯨ ꯍꯥꯏꯐꯝ ꯈꯪꯗꯕꯅꯤ꯫ ꯑꯉꯥꯡ ꯉꯥꯛꯇꯅꯤ, ꯂꯥꯡꯁꯤꯟꯅꯕ ꯃꯇꯝꯅꯤ, ꯑꯇꯣꯞꯄ ꯃꯃꯥꯟꯅꯕꯁꯤꯡꯒꯤꯗꯤ ꯃꯌꯨꯝꯗꯁꯨ ꯃꯈꯣꯏ ꯄꯨꯜꯂꯤ ꯍꯥꯏꯕ ꯄꯥꯎ ꯑꯩ ꯈꯪꯂꯛꯈꯤ꯫ ꯀꯜꯂꯛꯄ, ꯁꯥꯎꯅꯤꯡꯕ ꯀꯌꯥ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕꯒ ꯂꯣꯏꯅꯅ ꯑꯉꯥꯡꯗꯨꯗ ꯄꯦꯟꯅ ꯍꯦꯛꯇ ꯆꯩꯈꯤ꯫ ꯃꯥꯁꯨ ꯑꯁꯦꯡꯕꯗꯨ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯇꯝꯖꯩ, ꯑꯗꯨꯕꯨ ꯑꯩꯒꯤ ꯁꯥꯎꯅꯤꯡꯕꯅ ꯍꯦꯟꯃꯟꯈꯤꯕꯅ ꯑꯀꯟꯕ ꯋꯥ ꯀꯌꯥ ꯍꯥꯏꯈꯤ꯫ ꯅꯪꯅ ꯑꯄꯥꯝꯕꯗꯨ ꯇꯧꯖꯔꯣ, ꯏꯕꯥꯅꯤ ꯑꯃꯨꯛ ꯍꯟꯅ ꯎꯅꯔꯒꯨꯝꯁꯤ, ꯑꯩꯈꯣꯏꯗꯁꯨ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯅꯨ, ꯅꯪꯅ ꯇꯧꯔꯤ ꯃꯌꯥꯝꯗꯣ ꯑꯩꯅ ꯈꯪꯂꯝꯃꯣꯏ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ? ꯑꯩꯉꯣꯟꯗꯁꯨ ꯑꯃꯨꯛ ꯍꯟꯅ ꯀꯔꯤꯝꯇ ꯍꯥꯏꯔꯛꯀꯅꯨ ꯍꯥꯏꯗꯨꯅ ꯁꯥꯎꯅ ꯆꯩꯈꯤ꯫ ꯃꯥꯗꯣ ꯅꯣꯡꯃꯗꯨꯗ ꯂꯥꯛꯇ꯭ꯔꯕꯁꯨ ꯅꯤꯅꯤ ꯁꯨꯕꯗ ꯑꯗꯨꯝ ꯂꯥꯛꯏ꯫ ꯆꯦꯆꯦ, ꯅꯪ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯃꯠꯇ ꯑꯩ ꯅꯨꯡꯁꯤꯕ ꯉꯝꯗꯦ, ꯃꯈꯣꯏ ꯃꯌꯥꯝꯅ ꯁꯦꯝꯕꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗ ꯑꯩꯁꯨ ꯑꯗꯨꯝ ꯄꯪꯊꯈꯤ꯫ ꯑꯁꯨꯝꯅ ꯈꯔ ꯈꯠꯅ, ꯈꯔ ꯆꯩꯅ, ਖꯔ ꯁꯥꯎꯅ ꯆꯍꯤ 5 ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯑꯩ ꯀꯅꯥꯝꯇꯒꯤ ꯋꯥꯈꯜ ꯈꯟꯗꯅ ꯆꯍꯤ ꯈꯔꯁꯤ ꯍꯧꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ꯫ ꯅꯨꯄꯤ ꯑꯃ ꯃꯈꯣꯏꯗ ꯇꯣꯏꯅ ꯂꯥꯛꯏ, ꯃꯥꯅꯁꯨ ꯒꯥꯔꯤꯗ ꯍꯦꯛ ꯊꯤꯟꯕꯤ ꯍꯥꯏꯕ ꯇꯥꯔꯛꯏ꯫ ꯂꯦꯡꯂꯔꯣꯏ ꯈꯟꯈ꯭ꯔꯕ ꯑꯩꯒꯤ ꯐꯤꯔꯦꯞꯁꯦ ꯑꯥꯔꯊ ꯂꯩꯇ꯭ꯔꯕꯒꯨꯝ ꯊꯣꯛꯂꯛꯏ꯫ ꯃꯁꯨ ꯃꯃꯥꯟꯅꯕꯤ ꯈꯪꯅꯖꯕꯅꯤ꯫ ꯑꯩꯅ ꯑꯁꯨꯛ ꯁꯥꯎꯅꯤꯡꯂꯤꯕꯁꯦ ꯀꯔꯤꯒꯤꯅꯣ? ꯃꯁꯤꯕꯨ ꯅꯨꯡꯁꯤꯕꯒꯤꯔ ꯀꯜꯂꯛꯄꯒꯤꯔ ꯑꯩ ꯍꯥꯏꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ꯫ ꯃꯥꯅ ꯃꯁꯨ ꯃꯃꯥꯟꯅꯕꯤ ꯈꯪꯅꯖꯕꯗ ꯑꯩꯅ ꯁꯥꯎꯐꯝ ꯊꯣꯛꯇꯦ꯫ ꯑꯣꯏꯊꯣꯛꯀꯅꯤ ꯊꯥꯖꯗ꯭ꯔꯕ ꯅꯨꯡꯁꯤꯕ ꯑꯁꯤꯗꯒꯤ ꯑꯩ ꯂꯥꯞꯊꯣꯛꯂꯒꯦ, ꯃꯁꯤꯅ ꯄꯨꯝꯅꯃꯛꯀꯤ ꯑꯐꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯞꯊꯣꯛꯂꯒꯦ ꯈꯜꯂꯨꯕꯗ ꯑꯩ ꯌꯥꯝꯅ ꯀꯞꯈꯤ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯄꯪꯀꯞꯇ ꯀꯞꯈꯤ꯫ ꯆꯤꯟꯗꯗꯤ ꯃꯥꯕꯨ ꯊꯤꯅ ꯆꯩꯗꯨꯅ ꯇꯥꯟꯈꯤ, ꯊꯃꯣꯏꯗꯗꯤ ꯃꯆꯦꯠ ꯀꯌꯥꯅꯤ ꯊꯣꯛꯅ ꯀꯥꯏꯔꯤꯕ꯫ ꯑꯁꯨꯛ ꯋꯥꯕꯁꯦ ꯑꯃꯨꯛꯇ ꯊꯦꯡꯅꯖꯗ꯭ꯔꯤ꯫ ꯃꯤꯃꯥꯡ ꯊꯣꯛꯄ ꯌꯥꯔꯣꯏꯗꯕ ꯅꯨꯡꯁꯤꯕ ꯑꯁꯤꯅ ꯑꯩꯕꯨ ꯀꯌꯥꯃꯨꯛ ꯋꯥꯍꯟꯕꯒꯦ ꯍꯥꯏꯕꯗꯣ ꯇꯝꯗꯨꯅ ꯂꯣꯏꯔꯔꯣꯏ꯫ ꯃꯪꯐꯥꯎꯅꯈꯤꯗ꯭ꯔꯕ ꯅꯨꯡꯁꯤꯕ ꯑꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯀꯥꯆꯤꯟ ꯑꯃꯗ ꯃꯩꯔꯤ ꯑꯃꯒꯨꯝ ꯆꯥꯛꯇꯨꯅ ꯂꯩꯔꯤ꯫ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗ ꯗꯗꯥꯁꯨ ꯃꯍꯩ ꯇꯝꯕ ꯂꯣꯏꯗꯨꯅ ꯊꯕꯛ ꯇꯧꯔꯦ꯫ ꯑꯩꯅ ꯃꯉꯣꯟꯗꯒꯤ ꯊꯕꯛ ꯇꯧꯕ ꯈꯔ ꯍꯥꯜꯂꯤ꯫ ꯗꯗꯥꯒ ꯑꯩꯒ ꯑꯣꯐꯤꯁ ꯄꯨꯟꯗꯦ, ꯀꯝꯄꯥꯎꯟꯗꯤ ꯑꯃꯠꯇꯅꯤ꯫ ꯃꯃꯥꯟꯅꯕ ꯄꯨꯗꯨꯅ ꯂꯥꯛꯑꯒ ꯀꯦꯟꯇꯤꯟꯗ ꯆꯥ ꯊꯛꯁꯤ ꯊꯣꯛꯂꯛꯑꯣ ꯍꯥꯏꯗꯨꯅ ꯀꯧꯊꯣꯔꯛꯏ꯫ ꯃꯥꯒꯤꯁꯦ ꯃꯃꯥꯟꯅꯕꯁꯤꯡꯗ ꯑꯩꯕꯨ ꯃꯁꯛ ꯇꯥꯛꯀꯗꯕꯒꯤ ꯇꯧꯔꯤꯕꯅꯤ꯫ ꯏꯃꯥꯟꯅꯕꯤꯁꯤꯡꯅ ꯃꯁꯛ ꯈꯪꯅꯒꯦ ꯊꯣꯛꯎꯁꯤ ꯍꯥꯏꯗꯨꯅ ꯊꯣꯛꯂꯨꯔꯦ꯫ ꯆꯥ ꯊꯛꯃꯤꯟꯅꯔꯨꯏ꯫ ꯑꯣꯐꯤꯁ ꯀꯨꯝꯃꯛꯄꯗ ꯃꯥꯅ ꯏꯃꯥꯟꯅꯕꯤꯁꯤꯡꯗ ꯏꯟꯁꯤꯟꯗꯨꯅ ꯑꯩꯒꯤ ꯑꯁꯦꯡꯕ ꯑꯃ ꯈꯪꯕꯤꯔꯛꯎ, ꯑꯩ ꯃꯥꯕꯨ ꯅꯨꯡꯁꯤꯗꯨꯅ ꯑꯗꯨꯝ ꯂꯩꯔꯤ꯫ ꯋꯥꯔꯤ ꯀꯌꯥꯅꯤ ꯃꯥꯅ ꯂꯤꯔꯤꯕ ꯏꯃꯥꯟꯅꯕꯤꯁꯤꯡꯗꯨꯗ꯫ ꯑꯩꯉꯣꯟꯗꯗꯤ ꯃꯥ ꯀꯔꯤꯝꯇ ꯍꯥꯏꯔꯛꯇꯦ꯫ ꯃꯔꯥꯜ ꯂꯩꯗꯨꯅ ꯏꯅꯥꯛꯇ ꯂꯥꯛꯄ ꯉꯝꯗꯕꯅꯤ꯫ ꯗꯗꯥꯅ ꯈꯜꯂꯤꯁꯦ ꯃꯥꯁꯦ ꯀꯔꯤꯝꯇ ꯂꯥꯟꯖꯗꯕ ꯁꯥꯔꯤꯕꯅꯤ꯫ ꯏꯕꯥꯅꯤ ꯋꯥꯔꯤ ꯁꯥꯅꯈꯤꯗꯕ ꯃꯇꯝꯗꯨꯗ
mapanda taminaba nupi amaga maga khangle makhoi ani mahi tamfamdi manade hai makhoi mapanda kari tawi haiba aina khanglubu nate adubu paudi dum tai nupi meyumse yamna sathi hai chenba yade nushinarabasu hainaba lakadabuni chelabadi hekte inthoi hai aduna nupiduna magi leijaba sanalupa puduna chelasi mabu lawgadra lawrodra haiduna mamanabe amagi yumda laaga mabu kauraga wari sane hai aduda kari haina khrabano haibadi khangde mana aingonda amuk achumba saduna hauruklibase karigino dadana achumba saribase khallubada pangsawda sawningi nushibada pukchel leptaba awon chabase aidi yamna hainadabani adubu aingondadi dadasu angangsu aina ningjaba pamjaba luna khanjaba nushibado aingondadi amata thokte aidi ahenba amata su kalakte respect ama thambaduni pamjaba aigi laibaktadi amata tambiramdre aibu nushiba pamjaba kaya sulaki adubu makhoigi damak maram oiraga yakidaba ngaktani nupi miyam koiruraga nangni ihen heli haibasibu yaningbrane aisu mini aibu nushibiba mi pami nushibiba mi kaya lai asi haidunabu pumnamakto aigi oiba yabra nupasingna pamjaba nupi khanduna koiribase nushiba ngaktagira wahaina haiba nushibaga thamoidagi horakpa ithilduga anigi khenaba khangdaba nusibagi namada haksangi apambagi lamjingduna nusibagi phajakraba athase hu oina halankiba thokdaba natte aigi luhomagi matam lekre thabak macha tawbi lukhrabi imana yokpi aigi kaisu watkide dadana masagi maranya zabagum wa ngangdana aigi penaba kaya honabiki adubu aigi pamjabadi thamoida leba asengwa nusibaduni dadaga aigase khubak khunamgumani maga aiga mat yamna khenei mana phingi aina tappi masana lalabadi lale hekta haiba ngami aduga aina mingonda lale soi hainingde landanaba su hotneje mana thum thaw morok yamna pamjei aduga aina achamba ngakta pami aigi ine boxe isau yamna langi aduga mabuti yamna phai laitin adugi matik ningjei nupi amagi yumbalo loina takpi nupagi phamung kaba matamda phamungi khoyaromdagi laibak kalaga kagani kumtharakpa matamdasu khoyaromdagi kumtharakani haibana chingba tattatana takpi numidang thabak pungloi loiraga isa ningthijana sengdoklaga laining thau leimren dupkatkani purima khudingi leimregi chapu ising singani ngasi aina yumbalon chanaron khara khangjribase inempoki mapaldagini yade phatte haibadu ta tawningba miyoibagi lechatni aisuni aduna maisha langlibani natai chadraba aigi punshigi warisi asin taraga mayamdadi thoktaba oishanu haina ishorgi maphamda nijari matangsida aigi matho hoktraba wari asi loijarage mayamna noknabigano asengba nushiba masak khangjakhiba thautok amagi warini sini ngasigi warise aigi sumaina mayamda share tawbasi ahanbanina soikilan khibasingse ngakpiyo aduga yamna nushiba commenta haibireko nangi nasakse amta ulo o ko adagi life tharo kaina khayam nugai ko wakal samti nugai bado man ka hairi bako isu khale thaningi bani as life ka thadana ko tana tawbudo adu ai tawde dagi saka utbudo uningi bako adubu ngebase leidana sak itawno gekta yamna changkhol dana yamna phajadana adumaina life ka thadana ko sak utna tawbase hek paoida sakta tawa hai tare ko adu khar miyamna gai wari khaga tabi khopidana ga toriji sakam uluga sta sakta jiga gai da ko adumaina ga khankidra kaina khanbagi uchadabani matang matam charaba kanda ko kitanga gaini sakasna kitang lekhalak kitang phajarak pa timing da ucharakke warobiganu sawbiganu ko miyagi reply loinama khanbasu ngamjade aigidi miyamna nushibase sina nusibibasina hena penjare bako miyamna haibada indabasu natte lamhenbasu natte upayam sungai leitaba adadani ai sak thiba kaine ta yeng yadangai khuthi